ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯅꯤꯔꯃꯂ ꯊꯥꯡꯖꯝꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯆꯠꯊꯖꯔꯛꯄꯗ ꯂꯥꯟꯊꯣꯛꯆꯔꯤ ꯉꯁꯤꯒꯤ ꯔꯥꯁꯤꯐꯜ ꯑꯃꯗꯤ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯐꯝ꯫ ꯑꯍꯥꯟꯕꯗ ꯂꯥꯟꯊꯣꯛꯆꯔꯤ ꯉꯁꯤꯒꯤ ꯔꯥꯁꯤꯐꯜ꯫ ꯃꯦष ꯔꯥꯁꯤ ꯅꯍꯩꯒꯤ ꯃꯔꯝꯗ ꯆꯥꯎꯈꯠꯀꯅꯤ, ꯅꯤꯡꯍꯟꯅꯗꯅ ꯍꯣꯠꯅꯕꯗ ꯃꯥꯏ ꯄꯥꯛꯆꯒꯅꯤ꯫ ꯈꯨꯗꯛꯇ ꯑꯣꯟꯅ ꯇꯩꯅꯕ ꯐꯜ ꯂꯥꯛꯄ ꯌꯥꯕꯗ ꯁꯛꯈꯪꯗꯕ ꯊꯥꯖꯕ ꯆꯔꯥꯡꯅꯕꯗꯤ ꯇꯧꯒꯅꯨ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯋꯥꯔꯧꯅꯒꯅꯤ꯫ ꯕ꯭ꯔꯤꯁ ꯔꯥꯁꯤ ꯏꯃꯨꯡ ꯃꯅꯨꯡ ꯋꯥꯈꯜ ꯇꯥꯟꯅꯗꯕꯅ ꯄꯦꯟꯗꯕ ꯂꯩꯒꯅꯤ꯫ ꯄꯨꯛꯅꯤꯡ ꯐꯥꯊꯧ ꯍꯩꯁꯤꯡꯕ ꯊꯕꯛ ꯄꯥꯡꯕꯒꯤ ꯑꯃꯗꯤ ꯑꯐꯕ ꯃꯔꯨꯞ ꯐꯪꯕꯒꯤ ꯄꯨꯛꯅꯤꯡ ꯃꯀꯥ ꯂꯥꯝꯕꯗꯤ ꯂꯩꯒꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯅꯤꯡꯕ ꯊꯨꯡꯒꯅꯤ꯫ ꯃꯤꯊꯨꯟ ꯔꯥꯁꯤ ꯅꯥꯏꯇꯣꯝ ꯊꯧ ꯄꯥꯡꯒꯅꯨ ꯑꯃꯗꯤ ꯌꯦꯛꯅꯕꯅ ꯀꯔꯤꯁꯨ ꯇꯧꯔꯛꯂꯣꯏ ꯍꯥꯏꯅ ꯂꯥꯏꯊꯣꯛꯀꯅꯨ꯫ ꯃꯔꯨꯞ ꯃꯄꯥꯡ ꯂꯣꯏꯅꯕ ꯑꯁꯤꯡꯕ ꯇꯥꯒꯅꯤ꯫ ꯉꯥꯡꯕꯁꯨ ꯍꯩꯒꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯍꯦꯟꯅ ꯄꯥꯝꯁꯤꯜꯂꯨꯅꯨ, ꯃꯥꯡꯖꯒꯅꯤ꯫ ꯀꯔꯀꯠ ꯔꯥꯁꯤ ꯆꯦꯛꯁꯤꯟꯕ ꯋꯥꯠꯄꯅ ꯊꯕꯛ ꯃꯥꯡꯒꯅꯤ꯫ ꯈꯥꯡꯕ ꯀꯜꯂꯨ, ꯑꯌꯦꯠꯄ ꯂꯩꯔꯕꯁꯨ ꯐꯈꯤꯅꯤ꯫ ꯂꯧꯁꯤꯡꯗꯤ ꯆꯥꯎꯏ, ꯑꯣꯖꯥ ꯒꯨꯔꯨꯅ ꯆꯥꯟꯕꯤꯒꯅꯤ꯫ ꯁꯦꯟꯗꯣꯡꯁꯨ ꯌꯥꯝꯒꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯅꯤꯡꯕ ꯊꯨꯡꯖꯩ꯫ ꯁꯤꯡꯍ ꯔꯥꯁꯤ ꯂꯥꯏꯕꯛ ꯐꯕ, ꯃꯤꯌꯥꯝꯅ ꯆꯥꯟꯕꯤꯕ ꯑꯃꯗꯤ ꯑꯣꯏꯖꯕ ꯌꯥꯝꯅ ꯐꯪꯒꯗꯕ ꯂꯩꯔꯕꯁꯨ ꯑꯩ ꯃꯉꯥꯏꯔꯦ ꯈꯟꯅꯗꯤ ꯅꯥꯏꯇꯣꯝ ꯊꯧ ꯄꯥꯡꯂꯗꯤ ꯂꯟ ꯃꯌꯦꯡ ꯇꯥꯕ ꯁꯣꯏꯔꯣꯏ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯅꯤꯡꯕ ꯊꯨꯡꯖꯩ꯫ ꯀꯟꯌꯥ ꯔꯥꯁꯤ ꯄꯥꯡꯅꯤꯡꯕ ꯊꯕꯛ ꯃꯍꯧꯁꯥꯒꯨꯝ ꯄꯥꯡꯕ ꯋꯥꯒꯅꯤ꯫ ꯃꯤꯅ ꯇꯦꯡꯕꯥꯡꯕꯤꯒꯅꯤ ꯈꯜꯂꯨ, ꯑꯔꯪ ꯑꯔꯥꯛ ꯆꯦꯛꯁꯤꯜꯂꯨ, ꯊꯧꯅꯥ ꯐꯨꯗꯣꯛꯄ ꯅꯠꯇꯅ ꯎꯄꯥꯏ ꯑꯃ ꯂꯩꯔꯣꯏ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯂꯥꯟꯗꯅꯕ ꯍꯣꯠꯅꯧ꯫ ꯇꯨꯂꯥ ꯔꯥꯁꯤ ꯅꯊꯛ ꯊꯣꯡꯕꯒꯤ ꯋꯥ ꯉꯥꯏꯕ, ꯅꯤꯡꯊꯤꯅ ꯌꯥꯊꯣꯛꯂꯕ ꯊꯕꯛ ꯄꯥꯡꯕ ꯑꯃꯗꯤ ꯑꯔꯪ ꯑꯔꯥꯛ ꯂꯧꯕ ꯐꯪꯕ ꯌꯥꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯤꯡꯕ ꯈꯨꯗꯤꯡ ꯄꯥꯡꯒꯅꯤ ꯈꯜꯂꯨꯅꯨ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯐꯪꯖꯩ꯫ ꯋ꯭ꯔꯤꯁꯆꯤꯛ ꯔꯥꯁꯤ ꯃꯤꯆꯪ ꯋꯥꯠꯂꯣꯏ, ꯁꯦꯟꯗꯣꯡ ꯆꯥꯎꯅ ꯐꯪꯒꯅꯤ꯫ ꯑꯁꯥ ꯇꯧꯕ ꯌꯥꯒꯅꯤ, ꯑꯔꯥꯞꯄꯗꯒꯤ ꯀꯥꯟꯅꯕ ꯐꯪꯖꯒꯅꯤ꯫ ꯂꯧꯁꯤꯡ ꯌꯥꯝꯅ ꯊꯣꯛꯀꯅꯤ, ꯃꯤꯌꯥꯝꯅꯁꯨ ꯊꯣꯏꯅ ꯆꯥꯜꯂꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯃꯔꯤ ꯐꯒꯅꯤ꯫ ꯙꯅꯨ ꯔꯥꯁꯤ ꯃꯤꯆꯪ ꯋꯥꯠꯂꯣꯏ, ꯅꯍꯩꯅꯁꯤꯡꯗ ꯊꯧꯅꯥ ꯐꯨꯗꯣꯛꯄ ꯉꯝꯒꯅꯤ꯫ ꯑꯣꯖꯥ ꯒꯨꯔꯨꯅ ꯆꯥꯟꯕꯤꯒꯅꯤ꯫ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯆꯥꯎꯏ, ꯑꯁꯥ ꯆꯥꯎꯕ ꯀꯥꯟꯅꯒꯅꯤ꯫ ꯅꯤꯡꯍꯟꯅꯒꯅꯨ, ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯃꯔꯤ ꯐꯒꯠꯀꯅꯤ꯫ ꯃꯀꯔ ꯔꯥꯁꯤ ꯉꯁꯤꯁꯨ ꯅꯆꯥ ꯅꯅꯥꯏ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯋꯥ ꯅꯤꯡꯁꯤꯡꯂꯒ ꯊꯧ ꯄꯥꯡꯕ ꯍꯦꯟꯅ ꯀꯥꯟꯅꯖꯒꯅꯤ꯫ ꯑꯁꯥꯎꯕ, ꯊꯧꯅꯥ ꯐꯨꯗꯣꯛꯄꯅ ꯑꯃꯗꯤ ꯌꯦꯠꯅꯕꯅ ꯃꯥꯡꯖꯒꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯀꯥꯟꯅꯕ ꯍꯦꯟꯒꯠꯂꯣꯏ꯫ ꯀꯨꯝꯚ ꯔꯥꯁꯤ ꯑꯔꯥꯞꯄ ꯆꯠꯄ, ꯑꯔꯥꯞꯄꯗꯒꯤ ꯀꯥꯟꯅꯕ ꯐꯪꯕ, ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯇꯥꯕ, ꯂꯟ ꯇꯥꯟꯁꯤꯟꯕ ꯉꯝꯕ, ꯂꯥꯟꯗꯕꯅ ꯃꯥꯏ ꯄꯥꯛꯄ ꯅꯨꯃꯤꯠꯅꯤ꯫ ꯆꯔꯥꯡꯅꯕꯗꯤ ꯃꯥꯡꯒꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯅꯤꯡꯕ ꯃꯄꯥ ꯆꯥꯔꯣꯏ꯫ ꯑꯔꯣꯏꯕꯗ ꯃꯤꯅ ꯔꯥꯁꯤ ꯅꯍꯩꯗ ꯃꯥꯡꯖꯤꯜ ꯊꯥꯒꯅꯤ꯫ ꯁꯦꯟꯗꯣꯡ ꯂꯩꯕ ꯅꯤꯡꯕꯗꯨꯃꯛ ꯄꯥꯡꯕꯗ ꯀꯥꯟꯅꯒꯅꯤ꯫ ꯌꯦꯛꯅꯕꯅꯗꯤ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯛꯀꯅꯤ꯫ ꯑꯅꯝ ꯇꯥꯟꯒꯅꯨ, ꯂꯦꯡꯗꯕ ꯂꯟ ꯆꯦꯛꯁꯤꯜꯂꯨ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯖꯩ꯫ ꯉꯁꯤꯒꯤ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯐꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯕꯥꯎꯟꯗꯔꯤꯁꯤꯡ ꯆꯔꯛ ꯆꯍꯤꯡ ꯅꯥꯏꯍꯟꯒꯅꯨ꯫ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯥꯎꯅ ꯃꯃꯥꯡꯗ ꯂꯩꯈ꯭ꯔꯤꯕ ꯂꯩꯉꯥꯛ ꯄꯨꯝꯅꯃꯛ ꯁ꯭ꯇꯦꯠꯁꯤꯒꯤ ꯃꯤꯌꯥꯝꯅ ꯈꯟꯖꯕ ꯃꯤꯍꯨꯠꯁꯤꯡꯅ ꯆꯂꯥꯏꯕꯅꯤ꯫ ꯃꯈꯣꯏꯅ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯇꯧꯒꯗꯕꯅꯤ, ꯇꯧꯗꯨꯅꯁꯨ ꯂꯥꯛꯂꯤꯕꯅꯤ, ꯃꯈꯥ ꯇꯥꯅꯁꯨ ꯇꯧꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯉꯥꯛꯁꯤꯡꯅ ꯃꯤꯌꯥꯝꯒꯤꯅꯤ ꯍꯥꯏꯗꯨꯅ ꯇꯧꯕ ꯊꯕꯛ ꯄꯨꯝꯅꯃꯛꯇ ꯅꯠꯇ꯭ꯔꯕꯁꯨ ꯈꯔꯗ ꯊꯕꯛꯇꯨ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯦꯛꯇ ꯋꯥꯔꯨ ꯅꯨꯡꯖꯨ ꯊꯣꯛꯅꯕ, ꯈꯣꯏꯈꯥ ꯂꯤꯟꯈꯥ ꯊꯥꯅꯗꯨꯅ ꯂꯥꯏꯅꯥ ꯃꯈꯥꯛ ꯂꯥꯏꯃꯟ ꯃꯈꯥꯛ ꯍꯦꯛꯇ ꯑꯣꯏꯍꯜꯂꯛꯄ ꯌꯥꯎꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯒꯗꯒꯦ? ꯃꯄꯨꯡ ꯐꯥꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯆꯦꯟꯗꯕꯒꯤꯔ, ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯕꯒꯤꯔ, ꯅꯠꯇ꯭ꯔꯒꯅ ꯇꯧꯔꯝꯂꯦ, ꯊꯣꯛꯂꯒ ꯇꯧꯔꯦ, ꯂꯣꯏꯔꯦ, ꯃꯆꯤꯜꯃꯩ ꯃꯨꯔꯝꯂꯕꯗꯤ ꯍꯤꯡꯖ꯭ꯔꯣꯡ ꯃꯥꯟꯖ꯭ꯔꯣꯡ ꯀꯥꯏꯖ꯭ꯔꯣꯡ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯕꯁꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯈꯟꯕꯤꯕꯒꯤꯔ? ꯍꯥꯏꯔꯤꯕ ꯃꯔꯝꯁꯤꯡ ꯑꯁꯤ ꯑꯣꯏꯔꯝꯂꯒꯗꯤ ꯃꯤꯍꯨꯠ ꯑꯣꯏꯗꯨꯅ ꯂꯩꯉꯥꯛꯂꯣꯟ ꯈꯨꯠꯄꯥꯏꯅꯔꯤꯕ ꯃꯈꯣꯏ ꯈꯛꯇ ꯅꯠꯇꯅ ꯃꯈꯣꯏꯅ ꯋꯥꯌꯦꯜ ꯊꯧꯗꯥꯔꯤꯕ ꯃꯤꯌꯥꯝꯒꯤꯁꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯃꯤꯠ ꯇꯥꯡꯕꯁꯤꯡꯒꯤ ꯂꯩꯕꯥꯛꯇ ꯃꯃꯤꯠ ꯅꯥꯝꯃꯈꯛ ꯎꯕ ꯃꯤꯑꯣꯏ ꯑꯃꯅ ꯅꯤꯡꯊꯧ ꯑꯣꯏ ꯍꯥꯏꯕꯒꯤ ꯐꯤꯚꯝꯗꯨ ꯇꯥꯔꯛꯀꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛ 13ꯀꯤ ꯃꯅꯨꯡꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯌꯥꯝꯕꯗ ꯃꯔꯨ ꯑꯣꯏꯅ ꯀꯨꯝꯖꯥ 2013ꯇ ꯂꯩꯔꯝꯕ ꯂꯩꯉꯥꯛꯅ ꯅꯧꯅ ꯁꯦꯝꯂꯝꯕ ꯗꯤꯁꯇ꯭ꯔꯤꯛ 8ꯀ ꯍꯥꯟꯅꯗꯒꯤ ꯂꯩꯔꯛꯄ ꯗꯤꯁꯇ꯭ꯔꯤꯛ 9ꯒꯤ ꯇꯥꯏꯅꯕꯗ ꯗꯤꯁꯇ꯭ꯔꯤꯛ ꯕꯥꯎꯟꯗꯔꯤ ꯖꯨꯔꯤꯗꯤꯛꯁꯟꯒꯤ ꯃꯇꯥꯡꯗ ꯊꯣꯔꯛꯂꯤꯕ ꯆꯌꯦꯠꯅꯕꯁꯤꯡ ꯑꯁꯤꯗꯗꯤ ꯍꯪꯗꯕ ꯌꯥꯔꯛꯇ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯑꯅꯧꯕ ꯁꯦꯝꯈꯤꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯀꯛꯆꯤꯡ, ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯅꯠꯇꯅ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀ ꯇꯥꯏꯅꯔꯤꯕ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯇꯁꯨ ꯊꯣꯔꯛꯂꯦ꯫
district sing asigi miyoi singi marakta boundary sing lamsinnaraktuna amanasu makhoi district singi lamsing oigadabani haiduna claim amasung counter claim sing tawrakpani amana amada changlakanu amasung sijinnaganu haibana chingbagi wafam fawba fongdoknarakpani makhoi district singni haiduna iba signboard fawba thesinnarakpani masidagi hendoraktuna protest rally fawba chatnarakpani jiribamgi oinadi leisa bithol khulgi club ki thaupuba miyoi fawba phujeram le haibagi thaudok fawba thokchillaklabani adubu thorakliba district maselgi miyamgi wathok asi anauba revenue district taret semlamba lengaktuna ningthi jana lamkhai yathoktuna loisin khamjillam labadi loisin khamjillam gadabangi natra leingaktugi matam loisilaktuna nanghaudre haragasu makha samthahoriba leingaknadi tawfam thoktabra adubu animakna tawdabadagi asigumba tawdoksing asi thoraklibani haibasidi achumbu wafamni maram asina haujiksu matam leiri wathok lanthok thorakliba khudingi santainanaba honaba haibasidi lengaki mathauni jagau yengduna asok apan yarakpa ngaiduna leibgi tawdau tawganu mari leinaba district administration gi खुथांगदा अथुबा मतमदा मथौ ताबा थबक पाइखत्तुना मखा सांगदोक हलक्तनबा होनौ अदुगा अनौबा ओइगेरा नत्रगना अरिबगी ओइगेरा मणिपुर की डिस्ट्रिक्ट 13 मक्की मियामसु वखल ताबा चोंगनी डिस्ट्रिक्ट अनि गी ताइनबा ngamkhai खरा नकना मखल कयागी थबक थौरमसिंग तौनिंगबा अमसुंग पांगथोकनिंगबा लेरबसु मखोगी डिस्ट्रिक्ट सिंगी लमखै मरी लेनबा अथॉरिटी दगी मांगजौनना खंगदोकलगा खोंग थांजिलु स्वाइ फाउबा ओइरमलगनी अमसुंग ओइगनी हाइदुना मखोइ मसागी अनिंगबा अपाम्बा सिंगी मतुंगिना हेक्ता तौनिंगबा तौसिनबगी थबक थादोउ फना फबा थबक ओइरबसु चिंदा पौदानदुना खना चैनरकदबा मुंगनरकदबा खुंजा मसेल सोंगनरकदबा मवोंग मतुंग मनाव तौगनु लेंगाकना अरांगफम ओइबदा ख्वांगदा लफोय येप्सिनबदा खनबदौना तौबने मियामगा वाखल तानादबा तादबने कुमगा लाइगा पाबगी फिवम लहलकपदु फत्ते पिक्चर अबसु मणिपुर फुरुप कांगलुप कुंट्रा हेनबगी मियामना खुंदामिनरकलिबनी मसिगी हाइबसी मतम चुप्पगी ओइना काउथोकनु मसिनी पुजरकलिबा मतमगी वाफम ताबिरिबसिंगबु अमुका हन्ना निर्मला थांजमना खरुमजरी।